ꯑꯍꯥꯟꯕꯃꯛꯇꯗ ꯏꯝꯄꯦꯛ ꯇꯣꯛ ꯇꯨ ꯃꯅꯤꯄꯨꯔ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯕꯦꯊꯣꯏ ꯊꯣꯛꯆꯣꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ngasi impact talk to manipurna puduna lakchariba miyoi asi akoigi state asida leiriba entrepreneur hagolagliba entrepreneur singi manungda ama oiriba lining solutions ki proprietor oibata natana Bishnupur Hospital dasu pharmacist oina su leibiriba yungkhaibam ibom chamaitei gani ahan bamaktada yungkhaibam ibom chamaitei bu akoigi to impact talk to manipur so sida taram nokcheri tagachari impact na ko ingasi yam kudong chawam pibi base agisu yam laibak phobne haijage ahan bamaktada ado interview asigi horakpasidi somgi ming di taksakre dubu ming leifam ima babagi ming hujikna kari kari hobby tobiriba adusu thambi Agi magi mamingna subasini kawe ipagi mamingna minau kawe aduga idi exact aseng bagdi niuchikon dagini niuchikon mandop lek dagi aduga hojikna khoi kongda settle lor lebne aduga hojik ai lining solution handicraft store gi proprietor oina leibaga loina hojik khoi IOS pharmacist oina khoi district hospital Bishnupur dasu puraga lejari songi ichili naw na kya suba dusa agi sinau di mangane aina nupada atombane aduga nupi ahum amaga yam amaga le okay makata rakpasidi som ibom chana karai dagi schooling tawbirai adagi hojikna mahigi tha karai phau yobire ado som se craft ki lamda su mayamna sakhanglabani na craft ki lamdadi academic ki dana tana craft ki lamdana kari course lesson bire du su thambi ai qualification de 10+2 kaktane soim lekai de lebe heli school da ai tamjare aduga aduloram matungda ai Kerala da khoi ayurvedic diploma chahi ani tawjaram matungda kona matam khra leiraga aije state ki thabak contractor thabak macha phange thabak macha phanga matungda hojik se ai keno kona ngasagi chahi khari matungda sigi crafts ki post sidi ai kona laksagimne aidi sigi post sidi kuidri hai tare okay hoi samai taraga ai chahi ahumti sujare lining solution tawjare ai ado somna su ayus ki matang su kitang panbire ko adu su tamure duga craft su mungla ai hare ado craft ki matang sidi state sida leiriba mi Karanadi mi ayam banadi khangle na haizage ko adu ayus tamuraga craft ki lamda lakpase karamna no adu su happy tambiyo natraga craft si yam pikling ide pamaga hundo uraba oibra natraga amuk kamain tawe si matang se happy khambiyo sidi siam chengna habda ayi wakhalon da sunglai leitaba ngasagi imagine su tawrok bi ngai tagi su masi thoina wakhalon su leijarak taba du ma kano amane akogi sengna habda idi chahi 2012 dagi service masa ama tawra matungda after chahi khra le chahi 2015 16 swai dagi hai tare ne asidagi wakhal lakhibne habdi aisina masigi wakhalon khalakije kamaina na haib kan social media se ina una khogi paikhan ra khoi tanja amag 2011 12 swai sida amag thole matam sida khoi je mobile am pairaga android am pairaga sum facebook kumba kano je sum yeng ba horak pai tare adu group ka je sum sema ga khogi haujiki lairiba khogi yellow mi singi oiba natraga khoi inat lining gi bu ora su ko kari gumba group ka sema ga sum wakhalon puthokna bagi matang ama yaroki adu yarok paganda ina group ama matam da group ama ta leite aina khangbadadi kangla ko ba group ama khak thengnagi haiba kangla facebook ko group se thengnaruba matungda asida yariba file document myam se aina nomo gi sum chingtharaga pajaruba chingtharuga paruga nang asagi thamoi de yam ngai taba ningam daba ma aingonda phawrakhiba masi kaigumba thabak to onthogadi hena khoi iramdam se chawkhatpa masung ai sagi identity se kanba kitang oi sum ngamgadra haibai wakhalonda aina asum thabak oina khoi je grouping work oina sum chatharaga lakchaba se 2016 chai yorok pagi chai da aini hanana kaino thabak to onthok se hanana aina onthok sabse kain dong ga aiji gari thawa khoding ge sum khoi car gumba se sum yeng chat bai tare aduda khoi gi india gi oiba flex se sum yaur ga chat pa se sum u aina khan ba sigi posidi am laina sabe ani aduga manipur da laise lakhs of people se car loi thawra bane ba adu ta de sigi business amarom da su puthok pa aduga khoi oiba saktam sida su happy chawrak ma puthok pa ya ga tawo ge aina mami am sum u ba adu 2016 gi july aga swai da gi aise tek tawraga khoi machu terik ki firal se chumbalan badana tungan thambi raga asida business lom gi tang pusalaga ina machu terik ki firan se khoina kano toy macha mani ga saba howe ina aduga yam chawba page khara le me matam sida haiba page sida ina sample oina saraga or photo oina edit ka tawthoga thagat luba kan da mi se aina expector mi ba sang to gi dhama dama leiramba ngasagi pama pa hen leiramba adu hen leiramba de gi aina is sidi mawng am toy ga aina mafam ma pi Kaisambataga mafam pi kan adudaga mi chaisalam bagumba thamju thamdana kai thamino ga haina aije wakhalam lakwa hore de
adagi ai pokpa ipasidi khoi thaina dagi sum furniture da yamna makuna lakba dumba usuba yam haiba misak amane ba aduna mangonda khulai gumbasi loima already khoi di fitoraga leirabanina adu uwa ga se sum taraga sum leibanina sidagi onthokpa yabasing se kari no ga sum khalakpudi ana na ngasagi Salaiter ki firal card tham bagi je aina manipur 2016 sida putho amatung da sangai festival yana na yo leba matam sida yon bse ai pot ka syam na putho ko ngam de idea su leite aduga idea se leirage na khalak pa mikup tamuk kari toge kan YouTube se YouTube kumba ko ye social media sumba adigi Google loimang haidi pot ama sage haiba kan da loimak idea se hype peti sum phangi hai tare ne tan mutan draga de theories hoi loimak yawe adu kari material na sara fajani kari hapani adu kamai de moi oi ba sajagra jo khoi da convert rok bone ba inamo haidi atop top myam sa sumai toraga ai je haitra kan da sumai ne hek tawe aduga matam du da isu ngasagi interest le khalak ba mayam na pam bagi demand le selak ba ingon da yo kenong ga I ma pi ba hai tare ne ai sendan lambi ama su oiraga su mayam na pam mayam du ubu da oza ma thi ba oza si tail khomban sidagi ne ko kida na koi ma se thiraga mangona matam khra se ai se asum toina chale hai tare ne matam do mana lai khra di sum blog se sabat khot patam bi ado lai rom da aina adom da focus diam kan tawde adu mela am pham dori ni na isu yamna focus se khra chauna kai pu thoke de khalle ba adu yarom tung da aina ha ma pu thokri je craft ta pu thokri je koi imoino gi mitam sima sum sa gi matam du da adai di pena macha sima phajana sum sa gi pena se adu ki matik mayam na laini gi matam se pu thok adu loina koina salai ter ki piran ga khoi manipur national flag am khak lai asi firan sing siga tang puthok pada ai se sum yon gi hai tare wan laki matak da sum yon gi am thaja da expect tok da ba ngasai income da ingon da dumai sum alam dri ba pot am khak oi ba ingon da aduna yam thaja da na dumai laki de ai se doi sum I ho ma sum hawal ko da ngasi stage si yok jaban ado business ama hoba matam da investment ama di change hena khanjai ko ado somgi haurak pagi business hi haurak pagi investment gi matang si kamai to ke hojiki ngasai investment je hojiti chawkhal amni investment di tok da ba yadri adu ahan bagi stage ali stage to the khoi gi taw da ba sunga re hadi thoina taw dre matam do kai noi ka da akhoi manipur da phangba posa khak materials khak na tarok pani na ka hena matam do ju aina customer lei hai je am ka hena lei ba oi roi doi ne ba ngasai pamam do ba mi cha mai manung da mi yang khai ma di sum pam ba atu bo investment jeng ngasai ai materials sing je swai da phangba waste material na su yam sari be gi je mi ngond gi kaklak pa loi rak pa keno na ga sum khoi gi waste material me amana sum khoi gi material sabi ya ba me am lei ri ba asum sari aduna investment je han bagi thoina taw de hojik tabu pose chaklak pa ne matam do da aina taw ri se akhoina wood hai je seng na da sangai ma sa ma sangai je tang di tangi ba akoi wood carving taw lo ga complete thadok ba nam tangi adu bo hai bo wood to sum sanong da lupa yang khai da chang ko u ka ta ne chang do se adu maroi na ngasagi matam changak pa se matam da lo bane aduna investment je ka hena matam do torom de ai dukan ju hangam de ai samang matam do da pharmacy soina su dukan phame ba ise auji uji kong ba da lai ba lining solution gi dukan asida ai pharmacy soin phame adu pharmacy ji phamam ba dagi na ngasi gi lining solutions ki sibok ta lak pagi stage se kamaina pharmacy dagi yamna khetna ba lambi ani ne haijege adu lambi se karamna chonga khibage habado adugi su samlapa ma thambi aise asum service sum tawla amne medical gi line sum chatla bani sum laing ba kai sum taw je pharmacy samani sum khangi da ko khangba je sum mingon da kana ba thabak se aina su hida ka ba khot ba se am pam jaba adagi adum ba line sum chatlu bani na treatment taw je aina he khangjaba hida ka tha ba sum nuai ba adu da pharmacy pharmacy na aise kong ba da pharmacy ma hangdo e dukan ado hangdok pa je kai ma pham se doctor matik chaba doctor ma leraga man ira ga sum ibirak pagi thoina du ma leitre kudong chaba ma leitre ma pham sida loirena ngasagi khulak oi bani na amuk su process yam na han yaw da ba aduga kong ba thel makta do oraga de kitang mung legada ba sina maram oraga ingon da ngasai business se investment su yamna taw sungam da ba ko aduga aduna maram oraga chahi ani muk se ai je chahi humuk hai tare ne sumai da roga ai je pharmacy pham ba dagi ngasagi langdai hai tare ne ngasagi sangai festival su lorok ba adagi ngasai inat gi rom da mina pangkholak pagi kano se oirak ba aduga aina adu matam da adagi pharmacy gi hidak sing si rule lama sum tholak khiba ngasai hidak ka je handok pa ya da ba khot da ba du ma rule lam tholak khib da ina masing ngam maroi ai hojiki yum da lei posak sing sa sing na tong se tong ma le expiry su leitre hidak gi expiry lei hayang handok pa ya de tawi aduga mang raga di yam thina mangjai aduna masi expiry lei da thabuk sem tawra sida ina family da wari sai ai baba am sung ai am basing da adu sa kan da fare adu di ya ga to bi handak gi changeng am tang taw si aduga sina kai gum mina pam draga di tok tok se bungo atoba thabak mung tok se sini ba ai thabak tok dong thabak se ai matam se thabak ama tong tong da thabak ama je soida hum tawe ba man tra ma je su lep lep te ba ise maram di income se mi je tha ma income se sum phanam lak draga di life se settle do ya rak ta bani na khoina thabak ama tawre na mukta na le ru ya da ba gi kano condition le ba plus ai je thaina di craft ki knowledge le je draga su ngasagi
itomdana sum suningbagi thabak kainom sum surakpagi thabak si sum wakhalje khaleeba adu kona ka hena khalai si de ina 2012 13 sai dagi khogi mipan tang dabagi kainom khak ihaw maga he ngangnarak pasida seng na bada khoji phammaga loi leibna yarakta ba ngasagi wari una yarakta ba pullaga wari sabni yarakta ba ngasai thabak oina pangthoga khoi kari guma khara pangthok ba aduga mapal lamna ngami ba sumaina akhoisu tauba yaina akhoisu chakchari khutpali khongpali ko sumai tokdana akhoisu ngamba yaina haibagi posida yam khalleba maikhet bauba maikhet si yamna easy keno neba easy method da saram besu ya yam pikpa yamna hongba adugum pone ngasi bauda maikhet sibo khoi manipur da sadri ji kai maram gino gaina ai matam du khalambe maikhet soina sanaba ai chachira ado factory ge hangdok chira gaina sumaina khalame ngam doineba akhoi wakhal ado da ka hena laisalu da baini aduga material chelaga sum yaba pone material ji kadai de chen ge gan hai thawak pi ge di lono daily khoi nong da changdra ba yadraba posak sing di sabam matam da sumang mangaroi hai tarine adu hena hena mi tholak taragdi mapalam da bobu थादोप यागदोइने बखोइसे सुमाइ तौदना अइना असिमक्ति तौररोगे अखोइ इरमदम सिगि ओइबा ngасagi masak takpa yaba iramdam sibu masak takpa yaba yelongoi degi lera ba posak singse samna da mapalam degi amda sabirak dra haitare ne even sangai festival da koina sangai pide singse mapalam da san bagi matam amsu sum lei haitare adum akhoi gi lamdam sida saragam lamdam sida income da sum pibiram di phaba maram di kaino ga sabinomi wat pe ni ba haita nate sorry haitabadi natte bako adu sabine mi wat adu thijan bidaba ngasagi keno sing sina arranger sing sina program pangtok piriba sing sina jo matam sida admai toroga aina wakhal se khalak pase koi manipur da to event program sing si yari ma khai koi inat gi ba koi yelongoi de le ba posak sing se memento trophy gumba kudimak sing se koi oi ba posak ata bihaning bai wakhalon se sum aina hau re de adi hawi sum matam da aina 2016 da sidagi sangai festival ya khona department ma lai ngon da sum laga pena ma sa ga se ngon da chani ga sara ge lai matam se knowledge ka hele te investment gam tawni mangon da lupa kya saraga i profit lai gani ga habse ai khangja de ba so adu saro ka na ina sadori ma mandu ga yam tina wa ki ba adu ga taseng na suning da ba matam mo yaw ki ba ngasagi khusuman na yam pik na haijalu bugum ba adamain tawra ga ise mayam na sum tapna tapna department mayam sing sina khangbi re hojik se aduga private sector da lai riba sing aduga NGO sing CSO organization sing mai mai gi foundation lak ba khotba everything ayam badi iramdam ga mari leina ba posak saning ba tar ga de sum lining solution da asum ayam badi lakti lai ado hojik phau gi oina di akhoi gi lamdam asida lai riba civil society organization amadi atop mayam department mayam nu su sakhang bi re ko adubu lining solutions se karamna magi haurak pase kamaina haugi ge ihan hana lining solutions sa ki ba pochai pot asina kari pot no adu su happy thambi ngasagi ana pansagi ba ihan ana sa ba se ai concept su de lai ja tai thodok na amta leram de ba sutati khoi gi salai tre gi car flex se ngasagi ngasai mahut chindok na ngasagi india flex su lai akhoi su decorative item sida ngasai akhoi gi ba su amat leiram bani na ina masi mi su sum pam na dong ma le adu ta de se business to ba plus akhoi gi ba su kai masak ama mayam da tak pangam ba su yai na haibagi pot ama piece yam de piece kun na ma kun thra ma sa ba kan mi che thaja da mong de yam phajan logi bai tare ne adu dagi ko na ina kano to ba kan da ai hekpong winner yam se masu thaba to ba tor me tok tho laga ai de oina mai puna na puhalle puhallaga hojik se hoina ko na piece chani gumba sai ba chani gumba sabje tham phadan loi thogi bai tare ne ngasai gi puthorok padagi ngasai khoi gi MJ Avenue da lai ba car accessory sing se sina ga lobo ga lakba or even khoi gi top top da hangi ba mitai gi dukan na top nan manipuri hangi ba even mo khoi da bo da mo khoi na lobo lai mo khoi da jo ju phang bane ba sumai tok dana asidagi ihau se lakba hogi ai se aduga asi lakba dagi di mina order se enoi sumai sabi ba abra akangna sa gum sabi ba ya gadra or keno gum ba khoi gi maitai gi oba hoi mitai khak takin din na tre ko okay karam ba pochai di sabi be hojik sari se yamana akhoi gi yellow mi haitare indigenous group furup sing sig hek mari leina ba akhoi gi thaina dig lera ba sing kabui gi nat ki ba saktam da sai tangkul gi sai maring aimol mayam sa gi ba gi mayam akhoi lai gre ba ko lamdam asida khunda minari ba hoi mitai gak tang na ta ba even akhoi gi hojina pumna ki concern ba ya ba akhoi amata ne hai ba gi sagat sa ba ya ba kaino de ne ina tawjeri adu ina business khakta da pisa je tan da ba ya de hena khan ba tar ga ina hana chokhat ki bu siten chokhat lam ba soi maram di ai mapalam gi oi ba keno de ai lam chala sa ja de ba sa gi de ngod di am line di idea su lai aduga thadok pa bo ya ba adu bo hoji hoji ki oina khoi iram dam sigi oi ba posak sing je
mapung phana sarag mapung phana sina laba mapung phana khangal laba matung da ai mapalam gi posak sum ko na sarak pasu yai hoji makidi madu gi wakal di laiti laiti de ngonda okay ado hojikti mayam ama su demand su la e na su takpire ko ado sigi sari ba pochai mayam se si product mayam sigi material di karai de gi lobi adagi kari kari material na kai kai posak sai habdu gi samlap ama su thambi aham ba horak podadi material se mapalam gi chelam deba haidi pose yam ka hena maru oiba po sa dabni na ko ado hojik saram bije matam du da bamboo gi sare aduga koi asida phang ba wood ki sare adidi koi plaster paris marang kain phangi askum basing je asina puthok patang oirame hojik namok pain to kana pose akoi mi mana program ama to kana pistani jo hum sarak hum da budget che yamna puthok na bangam da bani na kai hongdan na ba ko hongdan na ba khonar phom dam da koi mapalong ki pot kha chang e bang kom sana da block se sana phon da silicon sai phang da sum ya ba di ai dugo silicon mahi gum ba adagi khra chele kolkata natraga asom delhi rom de khra chele na adum ba da khra chele loina na hojik ano ba putho e batch putho e kitchen putho kom tam de resin haina koi youtube to ka sum mayam na hairaga yam phajab jaba DIY ge taw sing to adum bagi posa khra sa na gi dam ta ina haiba resin gumba fiber gumba aduga silicon sinatan de ma palam de chen de ado impact talk to manipur gi program asina mayai chanchalak pa asida break macha am tang logzage break ki matung da makha ta ba wari sa se mayam bo muka hana taram okchari impact talk to manipur yengbiri ba ngasi gi episode ta khoina puduna lakchari ba si lining solutions ki proprietary na lebiri ba yungkhai bem ibom chamaite gani break ki matung da amuka hana taram okchari break ki mamang da khoi gi lining solutions ki karam na horakhi ba adugi matang da and materials ki matang da khara khangmin na khre ko aduga mathang tarak pa sidi hoji lining solutions na mi kya da employment piri adugi matang da thambi hojik ko na di ai je ngasagi upgrade to se pangui kui dri haitare ne ko hana yam pick na tawjaram mane hojik su sum pi haitare ai okhal di kana gumna sangdam na ba kan di yam pick iba pot ama di oedana hojik se pangyam yam dri ai sida ai de suri se ai family yauraga mi manga am di leptana suiyeba nukti ge sum subada aduga loina na mayum da suhan base mi manga mu suiyeba sumai toraga makhoi si su akoi ai salary oina di amata pi benate mana sajari ba posak sing sida masing doina ai chajari hojik oina ado lining solution se mayam na karam tawraga khanga khibano haidi advertisement to bibra natraga karam ba so da display tawrubadagi mayam na khanga khibano habdo adu su thambi masi sengna habdi ai yam chaw ba credit se masi social media se pininge ai ne hek facebook se pairak padagi facebook sida aina idea se puthoga ngasagi pose any pose sabe hek loibaga matam tu ai page ka hangam de lining solution gi page ka hangam de hojik ai timeline da sum thagat chabane ba timeline da thagalaga ai gi friend 4000 to 5000 sumaina leiba sing sigi marak ta gi sum pam ba yang rak pa aduga toina yam mi je phajaba je ubaga sum pam jai dana kano tawraga so aduga adumaina jo social media se da toina ina pose sab lo hek loibaga ina thagat leba thagat pek lo phone number je sum ha pa ina aduga phone number je hek ha pa phone number je kano tawsilak ba sina di yam pame aduga ina tawjeri bu mayam na khangbire habne ba sumai tawdana ai khakta gi wana taba social media seasonary basing si ko akoi afaba lambirom da haidare ne afaba lambirom da koi gi matam manghal laga sina tu saru mana ngamjeri ban entrepreneur khakta na taba ina haije mana haijeri ba idea sing si akoi social media sida amtang loinmak share to biraga di like hena phangna ba photo da khandi bai mahuta mana tori ba idea sing do hena mayam da share to bungam bagi wakhalon kitang lai biraga di hena su phagada ba male aduga ai horok pham ju sengna da social media na haije okay ado karam ba so daga di display to bigre adu gumba gi matang da su hambi hauji ki ona di ai so je yaw singam da ba yaw na bagi invite se yam la eba outside ki bangalore da cha se haiba adagi delhi da so to ba se haiba adugum ba se amata yaw ngam ji kaino kan ai na ek si se mai chum na line asigi lambi se ek lak ba dagi ai se nom ho da sang da ba ngasagi po se demand ni helak pa aduga order se pi na ba khonara pa da atopa amata haido pangam da ba ai se aduna maram oraga ai se sangai festival 2016 17 18 bawa ai saruk yazare loina na ato trade fair gumba da khra maga yaujare stay hena de isu atopa amtang yawang ngamdri hai tare adu songi se kai gumba employee thambi ba mayam se kai gumba masing hengal taragadi tung da su future da di karam ba show gumba da di yauge haina khanbiri
sum ai so gum sing ngam mi di yaw ge ne khanjai adu aina sum khanjabada akhoi ju sum chinjalakpa helakpanina adom thabak subagi je hauji sum kaujari bane je mi je sujalaktana order gum se pi bangam daba adu demand hanjalakpa adi matam changak poiba manually sabane machine na tabni na ko aduna hauji sum kauri aduna ngamaga de sum exhibition gum je sum yaujage adu ngamna bu hona ge adu hauji makki oina de ai se exhibition gum khar lebage ne de wakhal sida khar khanjari kana gum na phamning ba tar exhibition tong je mahut chilalaga ai phaman ge na de sigi idea di leje ingoda ado haurakpadasu somse Bishnupur district hospital dasu pharmacist oina leibiri hari ko ado lei hauzik craft ki thabak su tawbiriba amadi pharmacist su obiriba ani sigi work se kamaina smoothly handle tawraga chatpiri habdo sigi struggle sida thengnarakpa adu sungsu tambiyu struggle je tanbu tandradi sungam ya dini wabai wadi haidana kanadre masi hayeng pi gedaba order ni haragadi aise hingi pung taramathoi makhai pung train thoi pung ama swaiboga sum tumdaba yawi maram di tension jinga sagi order su loksaluba adi hayeng nong alagana duty je satoriba amkoso adi khogi staff atopa leising sina aigi stage to bo haitaba sumain toraga ngasagi aruba stage sing sina mo aina mu sabagi condition khara leiriba jiksu khoije sum aduna aina toise thabak chatring duty ta banu se duty se weekly da khoi nuti gi ta deba sum de khara le asida sum chatpane khoi roster tauna bani ko sumain toraga aina chatring pung ni pan boxe cinta ni pan boxe ngamna bai sarame aduga halakpaga duty se lorga pung ahum mari sai dagi amu sabane aduga marakta lehodoi sing sina ai sinaramba yamada sinaramaga moina thokpa mata honaba ai sum tawrame adugo yamna di wai haitare masi kana gumre yam tan boraga di or ai tok thoge khangal sum tokhibisu yai haitare sigi pose struggle di yamna tawi haitare sigi pose okay ado hoji leiriba business sidagi future plan kayam yamna expand tawba hoji phawna potse kayam yamna cover tawba ngamaba furup kaya bhawki mathangdana haidi songi future plan se kari upgrade tawge na khalli adugi matang da su thambi ai future plan se chaudi chawe khra hauji makki di ai tapna sum hana di su upgrade am lai ko sahi khuding ai ngon da upgrade lak tabana te upgrade lai ai expansion taw ngam ai dukan yam pik na hangjaram bani ado hojik dukan kitang chawthok chaba ngame adai workshop chawthok chaba ngame mi yam khalak ngame adai income hana la amba dagi hojik ni hele aduna maram oraga ina hojik laiba stage dagi mafam je sum thamaga manipur gi district sing da haitare ne district sing sida ai branch amam sum hangdok na ba hona jarke hojik na silchar da branch laire silchar da branch makoi kasar side haitare na ko ani laire ai chatke na khali adu chatpading amdri poti sum kakpi mo khoina pot lawe handak moi exhibition da boda ge imoino festival show dukan oina pura thambiri rami thado ga na traga na moina dare oin ka bane samna ha da koi adagi company im laire company im na deal dongna ga sida pithari sing se sumain toroga adam mafam ani di lai khre ada sumai tei ta bani ne amna pami habagi pot amada moina ka ija mutang na te sum hanjan ka khala bani mi se demand lai ha bani ba koina sariba production se sum pamna re adu sinare ha bani na ina su somta su khoi gi wholesale pricing na sadok biraga makoi de pe even hojik demand to yawe sum nambol side hangjage kaino to bi khot bi aino kaino ngamdri ha kan da missing yamdri ai ge staff se hojik pose bulk te hekta paisa laga thamba ngamdri so idana ngamakani ha na khale adaki jahi sida di soidan ngamna bu hona ge ado somna lining solution se horak pada oza amagi makha da di tam e higre ko aduna taba atoba hojik di samna habda course ma yama ma leire haizari ba certificate course ado certificate course atopa kai tamu badi yawi aduga akhoigi adugumba branch ma yama se hangdopa ngamlak na bagi damakta karam ba course mathau tai haidi experience ma yama mana su khangjana ba adu su thambi ai je seng na habda ahamba di hairagadi leiraba haitare ne kitang di sum knowledge di leiraba samna da brass kumba khogi trophy sabse brass kumba ge ayum da preparation toraga loin mo youtube ta yenga aina ayam di tokjareba adu haibam su sang bai tare ne ka ena oza ma ka tanara gam ka mo ka ena henjen na haibam changak padagi ena purampat ta leiba dic da ko cluster training type center hai sida 1 year gi brass and bell metal da tambalo hitangari hai tare exam handa ki december da bija gi bane ado somna panbiriba cross di course di only brass and metal hai brass and metal ne ado sum sab su yaw di yaw ne koi mol sab ko tol mang yaw ni sida wood ki adagi bamboo gi myam panbigi na adu kumba sina kamaina tawraga saba hirakpa wood bamboo ji di sengna da tam bai di thoina mathau ta da brain khale asum kana gumna thawai yawba leitara ga de sum loi haigadra in khale ase ai idea o jaru ni ko asum technique myam lai haitare ma gi de wood kumba sidi hoi art tamni tang ko tamni mi college ka tamna dana master loinari ni sigida adu ai gi oina di masi tamdre adu tam makha ta na su hoi khudong chaba la di tam jage adu hojima gi oina di ai sum
makatana kano tawge na khale makatana ahen bala agadi tawjage aduga hojike na sina sumle page na dikhale ado hojik se mi mayam ama kano employment pi dana employee tham dana lining solution se adu muk sum chauthoragli sum chauthorpasu oisano adubu government ki site tagi ngasi phawda kari karam ba mating phangre adu ki matang da su thambi government side se kana gumba government gi loan piba hai sum line line ba missing da sum offer people la yenga nang loan thajalune nang si loan thajalaga di hena sakhot kani gain matam du dai 2016 swai da i thagi khalame akoi gi startup tholoi si demu kuidri na ko adu thagi khalam ba du startup ki stage gano idea stage kumbadi akoi gi amount kitang pick pani na ingon thosik laiba stage siga di mu chanarak tra bhai tare ne hana budi chana ba hojina mo sigi amount ne kai toru nu hana gi khalak pom lai aduna ai sana sum hana de ju hona jarak pani na ai loan di thadi thajage ba ko adu kana gumana akoi gi sonthara ga leiba masagi mahi di sum haijaraba loi mokut masa hairaga ai je paisa sen paidra bani ai je kanam lai jedre mating bangwina ba leitre aduna ai sum ai sum mangi tare habagi wakhalon sing leiba sing se aina kayuma mangalam kak sum pining bagi message am dai je loan sum thajada bani hai tare honara ga dingam me ai backing kanam ta tarokte sengna ba loan kanam laudana tomtana sum phangjeri ba ngasai ta leiba senfam sina sum rotation tawraga ai je chakhot charak khibne hoji ki haju phogi stage ta chakhot pai je hoi kana gum business men amadadi yam different yam oigini hai tare ai sum chakhot le na le je hana de ai ohong yam laksai sana khanja bone ba adu aina khanjari si ngasai gi lining solution hen chakhot kan achauba loan gum mo ina tharaga ai je chauthok chage na khale hoji maki de try to de kemta le jedri ado program se loshilapagi tanja su yok se lagle edo akoi gi lamdam asida leiriba mioi sing sida karamba message pibininge as a one of the successful entrepreneur oina aina hajaga da wahabdi hojuji ki oina akoi gi government sector da lebiriba private sector da lebiriba adagi even CSO organization sing aduga kudimak sina manipur ek pangthokba program kudimak ta akoi gi manipur da le khutsa herba myam sing sa sarba pothok sing se asikak tamak pinaba honabio masikak tani khoina pamjab di maram di mapalam da laiba ahong hong ba phajaba pot myam je masina mahu chen gi taraga di ngasai leijadraba khoi senthok lambi leito myam se asum sum muthara kani haijaninge aduna yai makai atai message ai pijarorge order kano to program to matam da yai makai lining solution gi da sunatana atop top leiba khutsa ba kachin kuya da le myam se thigat piraga makhoi da thok pibio makhoi da sentalan bio se haijaninge aduga loina na ilo selak pasida lining solution na sajaba ai achamba khudol amtang abi thoida I khuchina jage impact tv da I khuchina jage thagachari akoi gi maitai gi adugum laba puwari ga sagona duna laklaba pena gi replica ama lining solutions na impact tv da khudol to bibagi da makta thagat pa phongdok chari patang sai sida program asi loshina ba tanja adu lawjage ngasi gi impact talk to manipur gi so sida unajakriba asi lining solutions ki proprietor yungkhaibam ibomcha maitai gani ngasi gi onadi impact talk to manipur matang sai sida lotion jage mathangi episode ta guest anoba mamuk puduna lakchage ngasi gi demakta di mayam puna mapu thagat pa phongdok chari